Chahi khara lepluraba matung Pineapple Festival mathang tha June ki tang kuntaretagi numit mangani chupna phangdoklagani haina Andro AC ki MLA Th Shyamkumar na phongdorakli wafam ase ngasi Andro da pangthokiba paumi singa unaba amada wafam ase phongdokladuna MLA Shyamkumar na hai COVID-19 laichat na maram oiraga Pineapple Festival ase matam khara lepki masigi matung tarakpada kumjai inglesingani kunhumdoi gi May 3 horakiba irang asina hairiba festival ase pangthokpada khudongcha daba lebdagi makhatana lepki adubu hosik irang ase khara nemtharakpagi mami lakpadagi state government na chahi asidagi Sirolili festival pangthokpagi ayaba pikiba ase yenglaga Pineapple Festival su pangthoknaba lepnare festival asida all India gi oina Miss Pineapple khanbaga loinina Buyer Sellers Meet Youth Festival amadi makhal makha kyagi event sing su pangthokani masida sunatana Pineapple Festival hodokpa numita chahi asigi kosemna loba class 12 ke exam da Thambalnu Higher Secondary School ki tarataret suba position taraktuna school asigi mai purakibi mahairu da lupa lakh amagi mana piduna pukning thogatkani Miss Pineapple ase India pumbagi oina pangthokadaba maramna Miss Pineapple gi contestant sing khanbagi thabak ase Imphal gi mafam amada pangthokani state asigi miyamna festival asida laktuna farmer sing bo pukning thogatpiu haina MLA Shyamkumar na makhata ki Pineapple Festival come buyer and seller meet and youth festival isingani kun mga 2025 sige Pineapple Festival Development Organization Andro Kendra say khudingi chathaga lakwa suma festival si mamangi say kharada covid naba amadi laiba Manipuri khana sainaba kaluk anigi sina matung khara de matungda si Shiroi Festival zu iste ko mena lo under khariana saki pangbo ni na andro kendra na sinba development na sei ustra ko festival zu saliba sai sigi koi jun gi tang kutre tang ogunumita sigi mangani tatharagani